निहात जानिंगे हाइबगिदमक्ता अखोय पामजबनी लोइनाना मणिपुर की लेपाकु ngaksanabagidamक्ता ngaksanabagidamक्ता ngakpasingu tana tana kapiba haibase sigi thangukji yaningde khungakpa phaba yaningde khungakpa phagibasing thadokpiu aduga ngasi aikoi masem hanabagi mahutta ngasi nako terrorist kangbu da khut tharaga thongna singji uthokminabagi panganje ngasi isa isu mayanga lukpudi maka koi pullaga pukida amtang khut thabagi tarjasi longmina se haibase ai media ge thongda haizari aduga aikoi masem hadoknaraga kanaba porakadori basina karino ngasi 2011 की सेंसस की रिपोर्ट ता aikoi gi puki gi masing somna khaki lak bari khak leibani aduga 2011 की सेंसस ता maitei lak tara ga manga leiba jaga ni aduga ngasi na kari maram gi nova asuki mati puki masing na hikalaga kaisu lai taba 2011 da lak mari khak leiba duna di aikoi gi matak ta nam khalaga aikoi masem hadong naraga aikoi gi kana ba ji karino ngasi khun ngak jari ba aikoi isa isu mayam jina ngak tragadi aikoi ngasi leipak sida aikoi leijari ba maitai singje leiba phangidra ngam da bataragadi nahan akoi pulak tumamba su yai yaragadi ngasi ma singi mafam dagi haijaning badi khun ngai bisa singji isa isu singi da makta hazana makoi gi da makta ngak singi ba aikoi di sumna khagi mi hat panate mi kan bai isa gi protection to bani isa gi protection to ba matam da kari ke aikoi na khoi masem hanaga dori bano ba protection to dragadi akoi karamani hingani aikoi na isa na pai ba gun license hai lai pa ngak thung na bagi da maktani mi ka ke hai banate mi hat pa pamde mi kan ba pami aikoi di lan pamde shanti pam bagi da makta ngasi aikoi na license gan na ka thuk pai basi su khunga pa singi mathongni aduga kari gi ngasi ka suri ta kuki khara khawna di mareng jalak tana aikoi gi kuta ku thar pa matam da yangra ba 2011 da lai ba census ki report mi lising lak tara ga mangana kari gi aikoi ngasi sothana lei base aikoi masem hatok na bagi ne hai base mama oi gi side gi aikoi ngasi haijani gi thongna phaji nupi oi bi aikoi su lutung gi sanglang punsinji ngasi aikoi khutta thangsang pairaga amuktang aikoi lan pam de shanti pam bagi da makta thokjarapani aduna maitai aikoi masem onjanara hatpagi mahutta nako terrorist kangbu da thongna phabiu hai base ngasi maira pai gi amok oina aina ngasi haijani aikoi gi leibakta mangai degi hongna chanarakta nigi lamda tawdriba mawongda aikoi gi lal haina mayam na kuseng gi lal ama piraga cha isi awaba tahanga bagi mawongda nina admitopna bong kapchalakpa longmai kapchalakpa asigumba bot panaiba mayam asi tarpa matamda cha jingna aigi lebang mangba yade kaiba yade haiduna direct tamjagadaba chunomdana ibung pujagadaba cha jingna iraiba kannabagidamata makuta kulai baiba baidaba thidana kunga cheri baisa chingbu atopa lalobagi ning sijanabani khangde aduga atopa fataba wahaida habani khangde sa chingbu phami kun tawbiba miot minai tawbiba hapat pupa tawbiba atuba matamda lepiu aikoi gi leibak asida lal laire lal laibachi phananabagidamata sarkarna karigumba thabak amatta tawrapadi asi phawta udi adubu aikoi gi laijariba ipuru girai cha chingudi hajanba punjanba hatokpa sigi thabak ngata kathare ibase kunai sida nipa oi basingbu hadana pundana hatana honagaraga lamdam asida lairiba nupi oi bi kaya buna mahujaa sahi tare khundakpagi migi loi lamda lairabani haidana aikoi nupi oi bi aikoi bu isagi ijan ngakchaba ngamgidabagum hojik su aikoi gi leibakta sarkarna masi thonbi ge haidana awang tangbi bagi mongda tangbiganu aikoi gi maitai nupi asengma nupi oina lahenbiu isai su nipa oiba maitai nupa kayana phaba hatpa tuppa takraga maitai nupi gi abuna migi makuta chanbinaba lengang na chinbiganu haibu wafamsi aikoi mama ama oina aduga leibak asigi nupi ama oina lengakta thamjari athuba matamda lal losanaba honabiu salungbangi mihat tasengna khoi yajaningde phagi beisa sing condition amta yaudana thadokpiu lengangna akoida phaba punma tawbagi order piba aduga mitop mirancha aduga lame tuhenba terrorist kangupuna order pidi haidana akoina karigumba thaba amata lakhotba ngamdaba state post pidi order si central government pidi bara state government pidi bara maitai hapaka ki order na thupa aduga kuki laloba mayambuna hapagi order thukibasi lenga ki gari thawinsi laibano